ai phabak chawi khai mamang lai kai dagi ni ai gi iming konjeng mo ibeni mi gi tang ahum pung nungthin gi pung ani muk taram madra dai du da ai hakchang am da na phamung da tummaga lei torbung bazar da lele sat le haina hana dagi jo ai adum tai adu jo ai adum isang am da bani na tummaga lei koi gi torbung bazar sida kangsi yam yere kangsi yam yerak ba sida kai dawra jano torbung je kangsi yam yena sen thoga yengwa matamda khoi kuki sinau mayam nina khoi gi angang macha chahi tara manga muk sura dara karino adwai gi mi sing je khoi je aina torbung je kainom tawre khoi thok silawana khoi gi sangam da bedagi khoi thokle mi manga taruk aduga sigi khoi kangbai bazar sida khoi leire adagi di heta moi gi angang macha sahi tara ma thoini thoi tara manga suba moi sigumba je furit lau thoga das tawbagi mawong da haidana humdana moi je am lae adagi di khoi gi police khoi gi manipur police champugira kanagino karigino khangde moina mang tharakanda khoi kuki sina tung thangaga akhoi mitei je tear gas kaptana talae akhoi je adai di akhoi mayam sina upai leite akhoi sai gi di nongmai ju leite amta thang jo thauba leite aduna akhoi je sorok tagi nung khulle nubi akhoi na moina tear gas kape akhoi na nung paraga moida lange adai adu ngamdadana akhoi je adum chelakpadagi langna dana chelakpadi akhoi phaujakhai bazar yaure phaujakhai bazar yorokpada akhoi gi manipur gi police nupi police leirammi manga tara leirammi moida khoi hai noi risi noi kai gi noi yeng leiri di hai ada moina as akhoi da kapagi pawat pi de hai police na so hai adagi di siphai na so hai pawat pi de hai adagi di akhoi gi ichilinau mayam la hai tai ai adu moirang da kanana no thatle haidana akhoi kanam ta kumakte adai phaujakhai gi ichilinau akhoi isa mayam jina lawe akhoi angta kanbiu na mayam ji lawbo sida akhoi police sing yam khut pulla kanda lai sai khangta dan loi chian khrabani sonda karai da labuk thabuk ta moidi mapham marang khangdana phi set pa yaw set ta ba yaw maitai sing je loi na chian khre adagi di akhoi di yumda isa isu thanamaga akhoi sai ji di kaya yaurakta bani na akhoi je phaujakhai bazar da leiringai sida torbung gi di kai dan nongmai na kap tan loi chian khre adagi di akhoi gi phaujakhai gi maning se sigi maning sida mai thaba hore ebako hana di sonda gi tharak pani kuki sinau sing sina hana adai moi je labuk lom da samma kan da lae hai aduga phaujakhai gi sinau sing ina sorok ta lan sumai ni yauringai chakawingai tanza sida moina naron da gi changa ga yum mai thabane ba kuki sing sina ai sarak tu da khoi na lai ba yum du bu akhoi gi isai suna karamai tok da mai tha doi no hai ba noibo khallagang ti yengo ba si je kanana ai gi yum du ba ai na mai tha ga drai ba adagi akhoi gi huji isa isu aram bai tengol adu ata hai je khoi de hana su masa khangja de amta siju kana gum bim ta lakti akhoi gi phaujakhai gi isa isu singina akhoi kan biu akhoi yum mai sa e na law bu si kanam ta na tabi de moina thajan biram taraga de akhoi gi mai hauri ba si haurom moi hai ba sumai tawra kan da akhoi je leijai ai kuki na tawru mayam se ai loina khangi aduna akhoi di sigi khwai gi maton sida khoi leijabani aduna ai gi yum hingon yam nungsi jai yam pamu jai aduna sira ju sidoke haidana ai di yum da leijabani thangjam ramesh ai torbung bazar mamang dagini Facebook ta nauna audio viral oirakhiba thaunojam brindana haibada AT singna torbung GP gi maitai gi yum sing koi mai thabani haiba wafam adu yumpham yaudaba aranba wafam ni aduga maitai singi yum ase khoi kuki miscreant singna mai thakibani akhoi torbung praja miyam na sakhini isamangna imit na fau ujahui aduga kari karamba manam proof evidence leibadagi no khoi maitai gi yum sing asi eti na mai thabani hairibano asukluruba chiraba tanja asida manipur praja miyam da mana lan khannaba honariba sikari gino masi hainaba ma kuki singdagi ma pesa kyam charui tasengna hairaga de khoi masi thamoi songna nuaite Megi date ahum dagi ngasi fawda ma khoi torbung GP da amu phau laktaba mana karamba ground no 80 na maitai gi yum sing mai thai haribano AC room da leiraga victim oiba prajamiyam da lana sandukpi gano aikhoi masel gi marakta khaibum tanaba aranba propaganda tawbuse tokpiro torbung GP gi praja tangkhai hena ngasi fawda aikhoi
ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯈꯨꯟꯁꯤꯡ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯗꯨ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯋꯥꯏꯈꯨꯔꯣꯛ ꯕꯪꯒ꯭ꯂꯥ ꯒꯣꯕꯤꯟꯄꯨꯔ ꯑꯗꯒꯤ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯑꯗꯒꯤ ꯐꯧꯖꯤꯀꯥꯏ ꯃꯈꯥ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯇ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛ ꯂꯣꯏꯈ꯭ꯔ ꯑꯩꯈꯣꯏ ꯆꯪꯕꯐꯥꯎ ꯌꯥꯄꯣꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯋꯥꯐꯝ ꯊꯝꯃꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯥꯡ ꯗꯤꯁꯦꯝꯕꯔ ꯗꯦꯠ 17 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯥꯅ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯑꯩꯈꯣꯏ ꯃꯁꯥꯅ ꯄꯨꯖꯒꯗꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦꯁꯦ